ngasidi Chengbil Durga Puja Committee ki harauba yam nungaiba oiba matam haido oire jaribon Chengbil Durga Puja Committee na mai pakna puja fajana tawbagi amasung ahn laman khunjada leiba singda firon tamduna amasung lai thadabadasu asoi ngam jautana jam fajana tawna mayam ga punna tawna kano tawbagi loisanbagi tamak Hindu Jagran Mancha Hailagandina mana oina Hailagandi district si manung pirakpada khoi Chengmin Durga Puja Committee su yaure Chengmin Durga Puja Committee ki president amasung secretary mufamdagi wahai khadang taminasi committee kangusina imagine amtang pulagadi phajani haitna hakumne kunsi tanbakse akoi suti kanguda secretary president hapire ehapna secretary president ojale champion secretary oile hakumne na kunsi bhawga dugai magi che koina thogam che koina puja lapache jamna imna tapna nungaina harau ta yamna loisali haibagi tamakta hindu jagon man kanguna aikhoigi committee sigi mingche prastab tawbiduna akoida kunsi se moi hirakani da moi chawga function ama tawbasiga akoida inhatha tawbiyakuna akoi marangche akoi hirakani da akoi meeting se cheseli magi thawjamdegi aikhoigi महिलाना पुबसे जाम फजना युना तपना पुई हाइबगी तमक्ता एकोइदा सेकेंड क्लास ओइना टीवी रे अदना मसी हाइबा निमिसे मसी मागी रे नासिदा अकोइना पुजरीबा प्राइस असे मसी मागी ममांदा थंदुना मागी थौजानदगी मसी खमकनी हाइना कोइ की निपा पंजाब नमक लोइनाना मकम मसीदा कोई हराव कयामना कोई नुआइबा